Laibasigi hauzik oirokliba fibam asi Congress na purakpani atopa party amatana nate haina Congress ki chamaga kuntramathoi subang mapokumonda Chief Minister Ibobina phongdokre. Pandam pau cheki office da bomb thamlambabu yaningdaba phongdoktuna ngarang paumi singna nongmagi sintha leptuna wakat mi fam chathakre. Amasong khoisaung naraba mahiroi singna musu mikhal da mari leina horakpa irang da Din of Student Welfare Office mai akre. Ma'am Bukrum Zari, the Miangbirisi Impact News near Kaidem Gentizin of Japunjasi Fall Gimerba Boxing, Ma'am Pizari. Chief Minister Okram Ibobi Singh na Indiana Hauzik Oidiba Fibam, Malim Pumbana Sakang Liba Si Congress Party na Purakpani Atopa Party na Pukalakiba Nate Haina Fongdokre, BT Rota Liba Manipur Pradesh Congress Committee gi next hold the Pangtokiba Indian National Congress ki Chamaga Kuntramathoi Suba Mapokumon Thoram da Wafamasi Fongdokibani. Toramadu Chief Minister Okram Ibobina Makataraduna Hai, Congress Party is Sakti Pamba Party, Nate, Indiana Independence Fangdringa Yamusung, Fanglaba Matung, Party is in a Labag Asigi, Taurakliba Tabak Sing Asi, Miamna Kangnaribani. Manipur da Ahongba Ama, Puraklibasisu, Congress Party na Puraklibani. Ngaihaki Lenga Pairamba Party na Purakpa Nate Haiki. Thoramududa Saruyakiba Deputy Chief Minister Gaikangam Nahai, BJP na Luchingba Center ki government asi Fibam Soklaba government Amani Haibada Haiman Batokloi. Congress Haiba City Miyamgi Punfamni Party asi Miyam na Sembani Party isina Miyamgi Manglan Mangpong Nanaba Singani Hairi. Thoramgi Manung Chana Party asidagi Mai Paktuna Chief Minister Danatana MP Oiramlaba veteran politician Risang Kaising Yauna Atopa veteran politician Maribu Kudolpot Tamduna Ikai Kumnabotki. Veteran politician Danatana District Amusung Block Congress Committee ki Luchingba Singbusu Achamba Kudol Tamduna Ikai Kumnabotki. Party asigi Laikidraba members Singi Mafam the Su minute ani 2 minute left na Ikai Kumnaki. Pawari Nakanataba. Congress की ideology, Congress की principle, मशीनी ख्वाहिदी मरुई मशी, आइने belong to rival जाति लो, अदुनतना अंतर नहीं भैया भाई हाईवी जो नला पता है where will be Manipur, where will be India, मुंबई कहाँ की एक Congress की शासन पायर हो जाता मसूं नला पता, मुझे पायर सुन मसूं गा, पायर हो जा Highness, let us start by become the Sida, Sakar by become the Maduda Seku, and Nasuraga, Secretary Hansi, I that is not a politics. Adu mission to the opportunist, not the name. Lakliba Tramathoi Suba Manipur Assembly election the International Congress INC ki ticketa Mikhal Thengnana ba Pamba Singna December Kungamapandagi January Manga Faubugi Manungda applied Torpa Yagani Hain MPCC ki General Secretary Administration ki Cherolamana Kangalakli Amaromda Party Sigi Office Lakliba December Kungamapanda Party Sigi President TN Hauke Bamusung Chief Minister Okram Ibobina Sarukyaduna Birti Kendrazit ki Chamagumpu Raksuba Mapokumon Palan Pangtokoni Haina Party Sigi Cherolamana Kangalakli. Hangang Block Youth Congress Committee na susindana International Congress Party ki cham kuntramathoi rak subam pokumon thauram pangthokre loina na Hangang Assembly Constituency ki Congress Party ki mirep oina ba chongthorakliba nauroibam kapu atopmeng ratan na luchingduna Assembly Constituency sida paikhat kadaba chokot thaurang singi akupa warol yauba development model amasu ngasi release tauki International Congress Party ki mapokumon amadi development model phongbagi thauram adu Hangang mayai laikai da leiba and kapu gi Yumda Pangtokibani. Development model aduda Maru Oina Hangang Assembly Constituency ki Manung the Ladyba, Lambi Tong Sing Shamzinba, Haksel gi Lamda Kumang Chowsinba, Mahima Singh, Taknaba Ising, Lau Singu. Sana Konaba Amadi Tungan by Hiram Kayada Kumang Chowsinaba Pandam Tavli. Toramadu the Sarukyakiba Kakching Assembly Constituency ki MLA Y Suru Chandrana Hai, Center the government Paiba BJP bu Chairadun Hai Kibada, BJP Haiba Party si Manipurga Chuna daba Manipur bu Tangdu Laitana Laihanba Ngamdaba political party ni Man ki baat Topi Road Thabak to Oina Mai Onsin Biro Haina MLA Suru Chandrana Fongdoki. Toramadu the Sarukyakiba Kurai Assembly Constituency ki MLA Dr. NGP Joina Hai, BJP si Indian Constitution ki Mayokta Laiba Jad Bijad Khaiba political party ni Maramaduna BJP Party si Naba Hona Gadavani Haiki. Bharat Sarkar ka ceasefire to ba Bharat Sarkar ka NPF group na chawla si adon mani kalegi Bharat Sarkar na si NPF ka innocent ahinda masidi crime ni ko Supreme Court si yara wa pumni maramaduna
noi masi yaro hemsi kali ge hayu no Bharat Sarkar mi wahan daga vote phagane bisu mamang bisu mamu भारत की संविधान की मरु अन्य इसकी अगेंस्ट नहीं लेगी अदो यदि बस बीजेपी से भारत की संविधान की अगेंस्ट ले रहे हैं अदो यदि बीजेपी से मुथपदी यादव रश्मि लोना मुथपदी यादव पार्टी नहीं सी Manipur nungtigi fongliba nungthilgi pauche pandamgi office ta bomb thamlamba thodokpu CPI-ML Liberation Manipur State Committee Human Rights Cell BJP Manipur Pradesh United NGOs Mission Manipur gi tongan bat na thadorokpa cherol singda akan mongda yaning da bafung dorokli nungtigi fongba pauche ma oidiba pandamgi loisang da hand grenade thamlamduna aki akhang pokhanbagi thawongbu yaning da bafung dokchuna e pau sandokliba lamdamasigi media fraternity singna nongmingi oiba sintha lepagi khongjang changsen khrei khongjang asiga mari leinana Editors Guild Manipur na sinuna e pau ga mari leinaba mioi singi oiba wakat mifam amasu kaishampat ta pangthoki Panba yai thasigi tangkun gatarukta wahimbam laikai da leiba pandamgi loisang oibata natana pauche sigi editor Sibadatta Luwangi yumda sakhangdaba singna KCPMC gi mingda hand grenade thamjilam khibani lamdamasigi kachinkoya yaungna e pau sandoktuna miyamgi seva tawriba media fraternity da aki ekhang pokhanbagi thawong abu yan awangba thakta yaningdi haina wakat mifam aduda saruk yakiba singna fongdoki Ngarangi mifam aduda MPCC ki President TN Haukip hangang Assembly Constituency ki ex-MLA N Biren amasung thangmeban Assembly Constituency ki MLA KS Joy Kishan su saruk yaki Media is the bridge between the people and the government. When media collapse, our democracy collapse. So my appeal to all concerned, do not touch media. Leave media alone. Only then we can build a better democracy and a better future. Karigumbada masida appeal to tada duna hanna Manipur gi paumi sing the threat torba tholagadi Manipur miam tumna haurok loitagi maram leite haibasi masu aina thamjari editors ki mayum da bomb thanami khonami na tawri se please stop it masim basi to wigano adu sarukti democracy ni moi wari sabe sithi ma taraga noina pammi sini karino kramai to buna khoina pamna sini ba haina ba yai Nungthilgi pauche pandamgi office ta English ni taragataret New Year gi khudol ni haiduna bomb oina thamjillambabu Kanglaipak Communist Party Military Council ga karigumba hiram amatada mari leinadi haina lo na thinkraba lup asigi Information and Publicity Secretary Paikhomba Maitaina thadorokpa cherolamana fongdorokli loinana lup asigi mingchat thihanna ba hotnariba mioi sing adugi langla langjel thidoktuna lebak miam khangna work Nabagidama KCP apunbagi front ama oiriba People's War Group ta waka cherol su thakre hairi abaromda pandam pauche ki sanglenda bom thamjinduna pauche fongliba mioi kanglup ta aki akhang nanghanbagi thawong si wakal yaudaba singna tawgadaba thawong ni haina lo na thingkraba Maoist Communist Party Manipur na awangba thakta yaningba fongdorokli haina lup asigi standing committee gi coordinator kongyang mangang na thokpa cherol amana khangalakli Mahiroi Kanglop amana Manipur University Student Union Mushugi election ngasi pangthokadabani haiduna ngarang numidang athengbada university gi campus manungda irang haukre police na tear irang adubu lakshina ba hotnabada tear gas amadi smoke bomb na chingba kaya kaptuna kaplaba tungda irang adu laksinki toktok thofamdagi fangba pau gi matung ina Mahiroi Kanglop amana Musugi election asi ngasi pangthokadabani haiduna irang hauroki Irang aduna maram oiraga Mahiroi singna Dean of Student Office mai thaduna amangata thokhanki tungda Manipur Police amadi Fire Service ki mioi sing laktuna mai adu muthatki tungda Joint Student Coordination Committee JACC ki mihut kangbu ama laktuna Mahiroi singa wari shanaki Manipur University ki authority na chatliba tha sigi manungda university sigi student union gi mikhal pangthokba sem sagadabani hayeng nungthil pung ama faw gi manungda authority asina chapchaba notification thoktrabadi university sigi mahiroi singna mikhal taungnaba changsiliba khongjang asibu joint student coordination committee JACC na sawgatpaga loinana makhatana akanba khongjang changsilagani haina JACC na chaksilwa thamlakli ngasi segarota leiba Kanglaipak Student Association KSA gi loisang da pangthokiba promise unaba bada JACC gi convener Shanasam Subhachandra na hai kanagumba kharagi michangda Mahiroi singi mikhal yaithoktuna university asida aphaba atmosphere laihandana ba siliba oja sing atuba matamda thabaktagi resign tawgadabani haiki thasigi tang kunamasung kungani panda mikhal asi pangthokani haina leplambasu thengkhang kayada hanjin official oidaba mongda yaithokpa haibasi laibak thibani
Mikhal asig mari lainana ngarang numidang University asig authority na security forces anaduna University asig hostel da laiba mahiroi singda tear gas amasung rubber bullet kapsinduna asok apan yahon kibabusu JACC gi maikai digi awang bathak da yaning daba fongdoki. Academic atmosphere thugaina na bahona bada asauba thongdang lobo oza sing si matakta makoi na pairiba sar sing sa si khakna tabida makoi na pairiba professorship sa sidagi resign togdabne haba JCC gi site gi dugumba wafam sing si thamjari December gi tang kumapan gi pung nungthil pung ama fawgi manungda musu election asi tha asigi manungda pangthokna nabagi adugumba akhnaba mifam ama kawraba matungda election si pangthokna naba notification ama thokadabni karigumba notification se thokdaba taragadi hojik Manipur University da mahiroi sing da sangsilliba khongjang sing asida JCC na mapung phana sogotpaga loinana yamna akanba mongda khongjang sing sangsin Manipur Rifles ki jamandar ni haiba misak amana maram chadana nongmai kapthui haibagi wahogda ngarang mayang Imphal Kaitel da miyam na wakat mi fam phangkre ngarang gi thogdok adubu hakthengnana mayok na kiba mayang Imphal Kaitel dagi Jongtham Ashok Kumar gi machanupa Bipin Jongtham na paumi singda phongdokibada thokriba thogdok adu ngarang ayuk ki pung tara aduwaida mayang Imphal Kaitel da thokibani thogdok adu Bipin na motorcycle ama tongduna chatpa matamda horn pidana bagal lawi haibagi wahogdagi thokibani hairi thogdok mari lainana mayang Imphal Konchak tagi Kumujam Binoy gi nongmai 9mm makhokna subadagi miyoi ani amasu mamaida soktuna hospital da laikana ki hairi soklaba miyoi sing adudi mayang Imphal Kaitel dagi laikhidraba Saikhom Chandramani gi machanupa Naubi atupming Sarat Chandra amasung Saikhom Raja gi machanupa Ronald ni hairi nomai kapagi thogdok adu karigumba police amadi media da report tawrabadi afabu oiroi haina binoina ki halamki government ki security personnel amana karamna uniform setana service gun pairaga chatlibano aduga kanagi ayaba yaurga mirakta maram chadana gundagi thawong chatha halibano hiramasigi matangda mari leinaba authority na thigatpiduna matik chaba chairak pibinaba appeal tawki karigumba tungda asoi angam yaroklabadi Binoy hairiba jamandar asina daita khudingmak pugadabani haina Bipin Jongthamna phongdorki Sumayam tawragadi kanamda chatpa ngamnadre hoji lambi sorokta kari marangi tawribano natraga mokhoi je akoi geng khupu ma sagatlaga thammabra sigi leader jina kana oino je amtang thigapiyo mai leader singna masi tungdara tholokoda amona phatarang tholokoda Binoy dan tawni amta leitaba haidare Binoy da loina taina gadam ni masi irang thokna ba shanti leina ba meeting tawri hai ban pi myam jina khanare na nupi myam se sindelaga thamna ba changan badan nupi myam onjala nongmai tamakpani Minister Ratan Kumar ki mayamagi masanpa migam Binoy hai ban pa jina Jongtham Bipin hai ban pa jina ngai ka pa jkhoi nu hore ngasi mayang khan thoiba praja myam je awa ba je tokna ba haiba Binoy hai ban pa je thabak tei suspend tawbiu mayang phal da leiba praja myam shanti ona leina khona ba mayang kham police na mateng pangbiu Mayang Imphal Bazar da Kumujam Binoy na nongmai kapi loina na miyoi kharada asok apan nanghalli haiba wafam aranbani BJP gi worker kharana rajniti gi oiba khudong chaba launana ba honabani haina Mayang Imphal Block Congress Committee gi maikai dagi sengtorakli Mayang Imphal Bazar da paumi singa unaba ma da Mayang Imphal Block Congress Committee gi media cell gi chairman TS Moduna hai Kumujam Binoy apokpa case kunjo numit kayani gi mamangdagi Indian National Congress ki chamga kuntramathoi suba foundation de thoronga mari leina na Congress bhavan da duty tawduna lairi Mayang Imphal da laite thasigi kunga taret ki ayukta BJP ki worker nupi nupa singna koichen chenduna irang sagatpagi thogdokti thokhi adubu nongmai kapa amadi khana chainabagi thogdok wathok amata thokhiba laite haina TH Moduna phongdoki nakalamromda BJP ki worker kharana Congress ki worker anibu ngarang numidang Mayang Imphal Bazar da furakle hairi Mayang Imphal Block Congress Committee gi maikai dagi Mayang Imphal Bazar gi akoibada BJP gi lamhenba ahal lamanna wa haiba laudaba worker kharana irang sagatliba asi khara yengsinnaba Mayang Imphal Police Station ki officer in charge da complaint amasu piba laikre haina TH Moduna makataki moina haiba jaga do Congress office ki heng manaktani madami mayam am tille Congress ki aduda koi nungwi makon tadi akoi le ada phuna sena ba khana gi be makon ju tadi aduda moina karmain tawraga kari basis da moina rajniti khudong chaba launab gi damakta tawsalakpa mali ana masiguma rajniti khudong chaba launab gi damakta oido mayam ngang base masi matungdadi
तौबीगनु मोइना नोंमै कापम खोलमे नोंमै मरु खुली अदु तवे अदा तो याम नंगना नोंमै कापम गा पंगाइ हाइजले निपा दु माने इंटेंशनली काप के हाइदारदी नोंमै मरु मंगा तरुना कापद निपा दु ई मरिगम तादबा अदगी निपा दु करिगुम मत सोक्तबसिबो करमाइ तोना कोइन थाजदरिनोबा Uripok Kangchup Road Auto Mega Diesels Association Ukramdagi Tara Suba Foundation Day Thoram ngasi pangthokre association asina chahi asidagi hauduna Uripok tagi Kadangban Fawgi Lambida Paumi Singi Oiba Bhara Lauroi haina laukthokre Kadangban Part Community Hall the Pangthokhiba Association Asigi Foundation Day Thoram aduda Sekmai Assembly Constituency MLKs Devendra Ukramdagi President CH Ibocha Singh Kadangban Part 2 gi Jila Parishad Suniti Devi Yauna Miyoi Maikai Adongi Miyoi Kayana Saruk Yaduna Nat ki Oiba Jagoi Isai Galoidana Harauk Tayamba Galoidana Pangthoki Thoramasga Mari Lainana Ukramdagi President CH Ibocha Singh na hai Lamdamasida Pau gi Lamda Lairiba Miyoi Singh na Thengnariba Awaba Kudong Chadaba Singhi Yenglaga Association Asina Lamdamasigi Paumi Singh da Lemna Gari Tonghanna Baware Basi Laukibani Nakalamromda Kadangban gi Akoibada Laiba Mahiroi Singbu Pukning Thogat Po ina English Aniga Taraga Mari dagi Hauna Class 10 amadi 12 examination da Maikai Adongi mark Kwaidagi Wangna Fangba Mahiroi Ani Khangatlaga Lemna Uripok tagi Kadangban Fauba Paisha Amata Tinghandana Otogi Service Piri Haina CH Ibochana Fongdoki Gramandagi Association gi Maikai dagi Press Media gi Sinau Singi Damakta Aikoi Hek Auto Aikoi Gramandagi Auto Jibo Tong Taragadi Aikoi Hek Service Toriba Makai di Aikoi Ngasidagi Koi Bara Free Bara Press Media Sinau Singi Damakta Aikoi Tamjaragani Amadi Ngasigi Laibak Asida Thoiba Nomagi Mihat Mipum Amadi Blocket Ban Singbak Mayamat Oribase Aikoi Ngasi Ana was a Hina Lakpada Akoi Ramandagi Magedagi Amuana talked of Oishanu Chahi Kudingi December Kungamapan Bu Maira Paibi Hogdokiba Numit Haina Thoram Palan Taubugum Laklib December Kungamapanda All Manipur Women's Social Reformations and Development Chamas na Kuntraga Taruklak Suba Maira Paibi Hogdokiba Numit Palan Mayang Langjing Community Hall the Pangthoklakani Haina All Manipur Women's Social Reformation and Development Chamas na Tadropa Cherol Madakangalakli Prime Minister Narendra Modi na Hogdokiba Digital India campaign ki sarukam oina Ministry of Electronics and Information Technology ki mityang makhada numit humni chumna chathagadaba e-waste management training program ngasi hogdokre National Institute of Electronics and Information Technology Imphal Nailit na sinduna akampata leba institute asigi loishangda hogdokiba training program aduda trainee yangkai romna sarukyaki Electronic Waste Management haiba lambasida Nailit ki scientist ahum Directorate of Environment ki resource person Amasung Manufacturers Association of Information Technology New Delhi resource person ama yauna puna resource person mangana trainee singda awareness piki District Program Coordinator DC MZNRE ZA Imphal East District na Sinduna District asigi Deputy Commissioner gi complex ta lairiba Panchayat Hall da nomagi oiba MZNRE ZA gi matangda khananainabagi program ma pangtokre thoramadu da district asigi Deputy Commissioner and Joyfree IAS Kairao Block Program Officer KSA Siddharth Sombum Block Program Officer AS Kunjakishore Zeribam gi Program Officer Ibomcha amadi District asigi Jila Parishad Member Singh Pradhan Singh amadi maru oiba official kayana sarukyaki ngasigi thoramadda Mahatma Gandhi NRE ZA's Imphal East haina mingthonba documentary film amasu release tauki United Naga Council na National Highway Singda Chathariba Matamkaktaba Economic Blockade Atuba Matamda Hando Haiduna Lok Jana Sakti Party Imphal East District Committee na Wangkai Kaitel Asangwida Wakat Mifam Pangkore Blockade na Maram Oiraga Lamdam Sigi Miyam na Tengnariba Awaba Kokhanaba Manipur Laingak na UNC Amadi India Laingak na Warushin Purokta Bahonagadabani Haina Party Sigi Maikai Digi Taksilakli UNC na hawzik chathariba matamkaktaba economic blockade asi lakliba numit tarani gi manungda yanaba puraktrabadi lamdamasigi ching amadi tamda leiriba Congress IMD BJP ki office hangba amadi election ga mari leinaba thabak sing matam kaptana thingzilagani haina the All Kanglai Park Student Union Aksu na thadrokpa cherol amada khangalakli economic blockade asina Manipurda asuk wahalaba fawba government na kari ki tumin na leishilibano haina Aksu na cherol asina makhatari Matang size the break am logs game Manipurum sung malingi tongan ba ipaw singloin na koi break ti game tun hanjar ke impact news meeting ta don review
beneath 100 meters from the Earth's surface, naturally filtered through saline stones, pure, clean, and healthy water. Bulletin is makata pau single in a break in matung mayam mukana taram nokchari. Victory through harmony haiba theme da numit humni chupna pangthokadaba manga suba White House Chiru Youth Club annual sports meets ngasi hawdokre thoramasi hawdokladuna kairau kendragi MLA Thamarjitna asuk chiraba tanja sida asigumba thoram pangthokpagidamak chiru khunasigi miyambu thagapa phondoki mahakna makataraduna United Naga Council na chatharib economic block at namaram oiduna khunasigi praja singna Christmas sumapung fana pangthokidre haiki ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯁꯤ ꯆꯥꯎꯈꯠꯁꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯥꯔꯃꯣꯅꯤ ꯅꯠꯇꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯣꯏ ꯃꯥꯟꯅꯕ ꯅꯠꯇꯅ ꯋꯥꯈꯜꯂꯣꯟ ꯁꯦꯡꯗꯣꯛꯅꯕ ꯅꯠꯇꯅ ꯍꯥꯏꯕꯒꯤ ꯊꯤꯝ ꯑꯗꯨꯗ ꯄꯥꯡꯊꯣꯛꯂꯤꯕ ꯆꯤꯔꯨꯒꯤ ꯑꯗꯨꯒꯨꯝꯂꯕ ꯃꯉꯥꯔꯛ ꯁꯨꯕ ꯑꯦꯅꯨꯋꯦꯜ ꯁ꯭ꯄꯣꯔꯠꯁ ꯃꯤꯠ ꯑꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨꯑꯣꯏꯕ ꯑꯃꯗꯤ ꯊꯤꯝꯗ ꯕꯦꯁ ꯇꯧꯕ ꯁ꯭ꯄꯣꯔꯠꯁꯅꯦꯅ ꯂꯧꯖꯩ Western Sporting Club Ngairangba Model Village ki Community Hall da club asina sinduna ngasidagi December kuntra fawba chathagadaba cashless transaction gi awareness program hawdokre haina club asigi charol mana khangalakli Imagi charai fee haina mingthonba lamdamsigi paumi sing iba lairik amangasi konung mamangda leiba lamyanba sanglenda phongkre haiba lairik asida paumi sing iba tongan ba sareng kungani pan yauri Lairik Fongbadu da Saruk Yakiba retired IPS officer Thokchom Radheshyam na haikibada Manipur gi tangdu leita draba fiba masida ayuk nungtil naidana thabak tawriba paumi singna lairik iduna Fongba haibasi thagat ingai ni paumi singi marakta wari lairik ibagi lamda khongdarakpa asina lamdamsida awonba amadi lakpa ngamlagani maramaduna paumi singna lauriba thodang mipum khudingmakna saugatpam thui haiki अखोई सिगुम्बा सैरेंग इरक्पसी मसी अंगक बनते मयामना हैनी पाउमिसिंग में इबसिदी याम तांग थोएना अकन्म मिसक्ता यामना सोफ्टोयबा अतोनबा थमोय यावे हाइबदु उटपगुमना पाउमिसिंग ngasi फजबा सैरेंग क्या पुथोकपा असिना ताकपदी अखोई मणिपुरसी अवाना मरक्तसु अफबा फतब मरक्तसु अफबदुम लैरी अवाना मरक्तसु नुंगाइबदुम लैरी अदर नुंगाइबा माइकैदा सोयना खोंग थांगिलागनी हाइबसी उटले हैना आई थांगिला Maitai Mayek TET pass taukraba mioi amatana milalga tanaramdana loop natraga association na chingba amata semba yaroi haina ngasi fangkiba milalgi mifamna warep laukre haina cherolamada khangalakli loinana hauzik Maitai Mayek supplementary TET pass taukraba mioi kharana loop semduna media gi khutangda mari leinaba chi chang khongatliba asi khudakta lepnaba cherolsina makhatari Hairokta Mahima Singh Tamluraga Tabak Fangdabagi Awaba Mayok Nariba Mioi Singbu Masamasagi Tabak Pijanaba Pandamda Social and Youth Progressive Organization Haina Kauba Organization Ama Hawdokre Organization asi Manipur Press Club ta mifam ama pangthoklaba matung hawdokhibani nauna sengkiba organization asigi president Laishram Sintana Sotharaba Hairoki Naha Singda Center amadi state government na paikhatliba vocational program kaya amadi skill development program sing asi hakthengnana fanghannabagi pandamda organization asi hawdokpani organization asina ahanba thodang oina mathang chahi gi tang kungani thoida election ga mari leinana election da paisa changhalliba asi praja miyamnani haiba topic asida state level debating competition pangthokani haidi Organization asin hero kendra da leiriba thabok pangdrabana hakya Bharat Sarkar amadi Manipur Sarkar na paikhatliba skill development program amadi vocational program kaya asi tigi mari lenaba department sing amadi Manipur gi civil organization kaya pasamna duna hero kendra da leiriba na sing thabok pangdraba na sing da thabok pangnana bagi adugumba khongjang ma changsin jagani 13 suba Manipur Vidhan Sabha ga mari lenana election ga mari lenaba topic ta election na sen changalliba si praja miyamna ni haiba topic ta district level open debate competition na pangthok sagani MOBC in English in Taraga Manga Taraga Taruki Hauzik Chathariba reed making and bamboo craft training, computer DTP training amadi shoe making training the Saruk Yagadaba single lease MOBC department website www.mobcmanipur.gov.in dagi Kanglaba Yagani Haina Directorate of Minorities and Other Backward Classes Manipur na Tadropa Cherolamada Kanglakli Addiction free and healthy youth activists
amadi Animal Gym gi founder RK Vishwajit lemjaningai oiraba professor Yashwan Rao Kelkar Youth Award English in Taraga Taruk Pirakle Award asi Tasgi Kunganipan the Madhya Pradesh ki indoor stadium da Pangtokiba Akhil Bharatiya Vidyarthi Parishad ki Humpuga Dithoi Suba National Conference da Union Defence Minister Manohar Parrikar na Kusinar Kibani Award asi da Shell Certificate amadi Momento ama yauri Panbayaba amana RK Vishwajit English in Taraga Nithoi da Real Heroes amadi Indira Gandhi National Excellency Award Fangbangam Krabani Manipur Hosi Oriba Tangdu Laita the Basina Maram Oiden Laklib December Kungamapandagi Matam Karagi Oina Sound Service Sing Lepkani Haina All Manipur Sound Service Association Gicherolamana Kangalakli Adumapu Dharmaga Mari Lainabas Sing Dadi Atingbasi na Consiloi Haina Cherol Cinema Katari Taragamangas Wangkai Assembly Constituency the BJP ki worker oina party sigi thabak tauramba mioi taraga nipan Indian National Congress Party da yaurokre mioi taraga nipan asina BJP thadokuna Congress Party da yaurokpagi ayaba piduna makoi okpagi tauramba mangasi soibam laikai da leiba taraga manga Wangkai Kendra Block Congress ki office da pangthokre taurambasiga mari lainan election committee Wangkai Assembly Constituency ki general secretary Taurem Tombana haikibada mioi taraga nipan na Congress Party da yaurokpa haibasi BJP mayai chaitharakpagi khudamni Masimakna Lakadr Vetramathoi Suba Manipur Legislative Assembly election the Congress na Soidana Mai Paktuna Amukhana government Same Lagani Hyper Tazaba Fongdoki Manipuri Oriba Ziguzi Pibam BJP Oriba Pibam State Sida Salang Riba Monga Sida Hangaisina State Sida BJP Nangak Simanga Wakalonda Akoigi BJP workers Singasi Congress Oiba Party Sangaga Agada Vidhan Sabha election is the Wangi Kendra Congress na my Nabaki Namata Honorani Havigi Hazaba Luinana Upegi Wangi Kandra Block Congress Committee and a Sidegi Yaurukuna election is Tenan was same sare. Imphal Municipal Corporation IMC what number Nipangi corporate Wahengbam Mobi Macha Opagi Thoramama Pangtokre Thoramasi BJP Sagolban Mandal na Sinan ex MLA Dr. KH Lokengi Segaro Takelambam Laikai de Leba Yumda Pangtokipani Ngasigi Thoramadu da BJP Sagolban Mandal gi Maru Oiba Thomi Singna Sarukyaki High School Livings Examination English in Netara Gatrukid Nifuga Mari Rak Suba Chahi gi Manamatum Yantopugi Thoram Laklib December Kuntra the Dian College ki multipurpose hall the Pangtoklagani Haina Board of Secondary Education Manipur gi Secretary na Thadrpa Cherolamana Kangalakli Hauzi ngasi nomagi sanabagi pau pizari Maruk Mapang Oibagi football match Amada Neroka FC Sangakfam Amadi Silong Lajong FC Anina Lamba Tongnargani Hayeng Nungtil Pung Amada Kumalampang Man Stadium da Sanagada match Asida Mapalangi team Ama Oriba Silong Lajong FC da Manipur dagi Haukiba Sanaroi Sandeep Chinglen Chana Pritam Kumar Amadi Bipin Galoinana Romania Musung Japan dagi Sanaroi Amamam Yauna Punna Sanaroi Kungamatoi Amadi official Mari Ngarang Infal da Tungla Kibagaloinana match Asigi Damak Same Saba Loikre Chatliba Chahi Asida Manipur State League Amadi CC Mid ki champion Oi Kibagaloinana Durand Cup ta runners up Tarakiba second division I League ki team Ama Oiriba Neroka FC Sangapam ki head coach Give Raikhan Nasu match Asigi Damak Mahaki Sanaroi Singh da Akanba training kaya Piduna Lakli Coach Amo Ibagi match Sanadi Toiba Sanabani. Adubu at the moment winning is important. Adubu Ekoigi Huzik Ekona plan to receive Mamang the I League planning labani. Adu player Karale Rese Ekoigi Kamai Torani, Anova players who Kalabanina, Mokoi Kara taste Tozerni. But we will try to play our best. Football, apa football, akoi utpa hotnani. Game ki expectation je haujikti haibungam de moi achaubo team ni moi I League team ni moi every I League team da moi je 1 to 5 to lakpani aduga moi de experience ni coach experience ni club experience ni player me amse experience ni adubo akoi na jo Durand Cup ta I League team ani jo koi thoigre DSK Shivajan Azul FC akoi jo Kanaba Toinaba koi strategy Sanarakani Abza Sanarmatunga koi haibungam ni kanana kai kana kadedo Ahan best level mini boys 4 aside under 35 kg football tournament KZC Kurai amadi YFC Kuyatong ani mai pakring asi tournament sigi ahan balikta KZC Kuraina
RKC Khuyatongbu Yamna Lakchana Panjal Tragamato Sino the Mighty Pibangaki Chatariba tournaments Ani Shubal Liktana YSC Khuyatong na TBSFA Tabung Koku Panjal Ahum Amada Mighty Piki Rising Knowledge Club Khuyatong na Sinduna Club Asiki Sanabung the Chatariba tournament Asiki Hayang Makata League match Ani Sanarkani. Neroka Football Club amasung Silong Lazong Football Club anigi marakta hayeng sanagadurba friendly football match asina football masanagi khongfam henna katkat hanba ngamlagani haina Lazong FC gi coach Thangboy Singto na Fongdrokli Chungmairong Hotel Classic Grande da Paumi Sing unabada Thangboy na makataraduna match asina Team Sing asigi mapangkal henna kankat hanba da mating oigani haiki unabadu da saruk yakibe Neroka FC gi coach Give Raikhan su team ani makta henba mahi Fangnaba amadi amaga mating oinabagi damak Lazong bu friendly match asina sanabane invite tawbini hairi. I-League team is an I-League team, so the expectation is high. So we will have a good competition because Neroka is a good team. And so it's going to be a very, very tough match for us also because we are at the process of really getting the best 11, starting 11 for our team. Kamaina chobo team na sanaraga kamaina match kaduino kaba thoibagi unatabo preparation do akoina honnabado akoina dugi kamaina saksani kamaina kaido kamaina akoi shem sani haibagi preparation dunia akoina Nipan Suba M Ravichandra Memorial Football Tournament Roser FC Santipur Yaripok United Yaripok Pamuba FC Hairok Amadi KMLDO Kyam Gai Muslim Mai Pakre Tournament Ski Taruk Suba Likta Roser FC Santipurna MFC Sekmai Bupanjal Ani Amada Maitiba Piki Bagaloina Tarit Suba Liktana Yaripok United Yaripok na Yamna Lakchana KYPC Kyam Gai Bupanjal Tara Anida Maitiba Piki Chatariba Tournament Asigi Nipan Suba Likta Pamuba FC Hairokna Genin Solution Kashampatpu Panjal Ama Sinoda Maitiba Piki Bagaloina Namapan Suba Liktana KMLDO Kyam Gai Muslim na Mama FC Sagolbanbu Panjal Anishinoda Maitiba Piki M Ravichandra Trust na Sinduna Kyamgai Idol High School gi Sanabungda Chatariba Football Tournament asida Team Taraga Mangana Sarkyari Hayeng Tournament asigi Makha Taba League match ani sanargani. Free and fair, peaceful football for free, fair and peaceful poll. Haibagi team the district election official Imphal West na Huze Chatariba SVEEP activity calendar gi saruk ama oina ngasi Lilong Chajing da Labor Regional College ground da kun Suba Langchabal Assembly Constituency mdi kunitoi Wangoi Assembly Constituency any marakta football match amasu sana krenga sige match adu da Langchabal Assembly Constituency na Wangoi Assembly Constituency bo Panjal ani sino da mighty people ngaki match asi loyer matung free medical checkup amdi Lampel amadi Wangoi subdivision gi biometric enrollment su chataki tournament aduda Imphal West ki Deputy Commissioner Robert Singh Katrimayumna Pongdokibada ngasigi Thauram asi lakadurbe state assembly election the free and fair oina pangthokpa ngamnabagi pandam da miyam da pausel piba oina sinbani hairi. Mari Suba Running Trophy State Level Open Polo Tournament Eastern Sporting Club Nongmaibung Amadi Nongchupana Sagol Kangjay Lup e Langjing Ani Quarter Final Changkre Nongchupana Sagol Kangjay Lup na Sinduna Langjing Achoba Sports Complex da ngasi sanakib ahanba match da Nambul Mapal Polo Club Amadi Eastern Sporting Club Nongmaibung Panjal Ahumom Chanaduna match asi draw oikraba matungda tournament asigi chanapat thap ki matung ina match asigi akapu gi laibak lepnabada A Naukton Panjal Ama Chandana match assistant Sporting Club Nongmaibung na Nambul Mapal Polo Club Panjal Mari Ahumda Mighty Papiki Chatariba Tournament Singing as Sanakiba Anishuba match Tana Nongchupana Sagol Kangjay Lup A Langjingna Kripsa Naurem Tong Team B Buyam na Lakchana Panjal Taraganipan Amada Mighty Papiki match asida Mighty Horaba Kripsa Naurem Tong Team B Amatangairaba Panjal Aduna Omes na Chanki Tournament Ski Hayeng Makataba match Ani Sanargani. Stern India Bodybuilding Championship Amadi Junior Mr. India da Saruk Yagadaba Nupa Masung Nupi Bodybuilders Singi Trial Selection Ama Singzamai da Leba KFC da Pangthokre Nupagi Kanglupta K Suraj RK Bijan L Subhachandra S Sanjay TS Gyanendra KSH Marajona Amadi Nupigi Kanglupta TS Sarita W Jamunabu Kankibagaloinana Matang Chahigi January Amasung February da Pangthokadarba competition Sing da Manipur gi Mahut Sinduna Saruk Yagani Haidi
Lakliba December kuntra amasung kuntra mathoida Darjeeling da pangthokadariba Western India Classic Bodybuilding Championship ta saruk yarunaba ambagi khangatlaba sanaroi amasung official sing asi Imphal thadokre haina All Manipur Bodybuilding and Fitness Association gi charolamana khangalakli sanaroi sing adudi Tulsidas Tengbanba Naurem Sinam Ratan Sagar Okram Devanand Longjam Naresh amadi official waina inaungni haina charosin makhatari Well lalong thangta association Manipurna Sindunam Masana sigi maramda mifam ama pangthokre association asina Sinduna Major Khulda leba Manipur Press Club ta pangthokiba mifam aduna thang ta Federation of India na Masana sibu Youth Affairs and Sports Government of India na sakhangba Manipur da leiriba national amadi regional political parties singda Masana sibu makoi election manifesto singda yahon bagaloina thang ta gi tongan ba unit singi mioi singna semba committee asi thang ta recognition urging committee haina mingthon na ba ware naki mifam asida RK abo chauba na mifam adugi thauram mapu oikibagaloina H Prem Kumar bu committee asi gi president oina khankiba mifam aduda thang ta loisang sana konung Pahula Singh Mayai Koibi UPF Manipur Akomlub Ipsa Amadi Liklamgi Maru Oiba Thaudang Lauriba Miyoi Kyana Saryaki Arab Bulletin is headlines Amhana Mayam the Thamsake Lebasiki Hosi Orekliba Fibamasi Congress na Purakpani Atopa Party Amatana Nati Haina Congress ki Chamu Kontramato Isubama Pokumonda Chief Minister Ibobina Fongdokrai Pandam Pauk Cheki Office na bomb thamlambabu yaning da bafongdok to nangarang paumi sing na nomagi sinta left na wakat ni fam chatakre. Amasong khoi shaung naraba mahiroi sing na musumi kalga mari leina na hawrak pa irang da din of student welfare office mai thapre.